ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯣꯡꯖꯨ ꯅꯨꯃꯤꯠ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯅꯣꯡꯖꯨ ꯅꯨꯃꯤꯠ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯁꯨ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯟꯖꯥꯏꯗ ꯍꯜꯂꯝꯗꯥꯏꯒꯨꯝ ꯇꯞꯅ ꯇꯞꯅ ꯃꯝꯊꯔꯛꯂꯤ꯫ ꯑꯃꯝꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯇ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯩꯈꯣꯏꯁꯦ ꯁꯤꯟꯅꯕꯤꯔꯝꯂꯤ꯫ ꯉꯥꯜꯂꯝꯕꯗꯒꯤ ꯃꯝꯁꯤꯜꯂꯛꯄ, ꯑꯃꯝꯕꯅ ꯌꯣꯝꯁꯤꯜꯂꯛꯂꯕ ꯃꯇꯝ, ꯅꯨꯃꯤꯗꯥꯡ ꯍꯥꯏꯅ ꯃꯤꯡꯒꯧꯅꯒꯗꯕ ꯃꯇꯝ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯁꯨꯛꯅ ꯃꯝꯅ ꯂꯥꯛꯄ ꯅꯣꯡꯍꯧꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯀꯨꯞꯂꯛꯂꯕꯗ ꯃꯤꯀꯨꯞ ꯈꯔꯗꯪꯗꯤ ꯇꯥꯏꯕꯪꯗ ꯃꯉꯥꯜ ꯄꯤꯈꯤꯒꯦ ꯈꯟꯅ ꯂꯩꯖꯔꯤꯕ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯀꯤ ꯃꯉꯝ ꯁꯥꯟꯗ꯭ꯔꯕ ꯃꯉꯥꯜ ꯑꯗꯣ ꯑꯃꯨꯕ ꯅꯣꯡꯍꯧ ꯑꯗꯨꯅ ꯈꯨꯗꯛꯇ ꯃꯝꯁꯤꯟꯍꯟꯈꯤꯕꯒꯨꯝ ꯈꯪꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯈꯥꯛ ꯑꯔꯥꯎꯗꯤ ꯌꯥꯎꯗꯅ ꯏꯪꯅ ꯃꯦꯡꯅ ꯇꯥꯏꯕꯪ ꯁꯨꯝꯕ ꯈꯣꯟꯖꯦꯜꯗ ꯄꯤꯛꯂꯕ ꯅꯣꯡꯂꯤꯛꯅ ꯅꯣꯡꯖꯨ ꯏꯁꯩ ꯁꯛꯇꯨꯅ ꯇꯥꯏꯕꯪ ꯄꯨꯝꯕ ꯉꯟꯇꯥꯅ ꯁꯨꯝꯂꯔꯤ꯫ ꯇꯥꯝꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯚꯔꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯏꯃꯨꯡꯗꯨ ꯋꯥꯏꯂꯝ ꯇꯥꯁꯟꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯅ ꯇꯥꯝꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯦ ꯍꯥꯏꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯝꯅꯥꯅ "ꯑꯁ ꯈꯪꯗꯦꯗ, ꯅꯣꯡꯒ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕꯁꯤꯗ ꯀꯔꯤ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗꯦ. ꯅꯣꯡꯁꯤꯁꯨꯅꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯅꯤ ꯃꯪꯉꯛꯏꯕ, ꯉꯁꯤꯗꯒꯤ ꯇꯥꯕ ꯍꯧꯏ." ꯋꯥꯐꯝ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯒꯦ, ꯍꯋꯥꯏ ꯑꯣꯏꯅ ꯆꯥꯔꯁꯤ" ꯍꯥꯏꯔꯤ꯫ ꯇꯥꯝꯅꯥꯅ "ꯍꯣꯏ, ꯑꯗꯨꯅ ꯐꯔꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯔꯝꯕꯗꯒꯤ ꯖꯝ ꯖꯝ ꯍꯩꯊꯔꯛꯂꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯈꯔ ꯑꯗꯨꯃꯛ ꯁꯤꯠꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯪꯕꯁꯨ ꯏꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯅ ꯆꯥꯛꯁꯦ ꯉꯟꯇꯥ ꯆꯥꯊꯣꯛꯂꯒ ꯐꯃꯨꯡꯗ ꯑꯣꯏꯅ ꯂꯥꯏꯔꯤꯛꯇꯣ ꯄꯥꯔꯁꯤ, ꯇꯦꯕꯜꯗ ꯄꯥꯔꯕꯗꯤ ꯈꯣꯡꯁꯦ ꯏꯪꯕꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯧꯁꯥꯅ ꯑꯣꯂꯤꯚꯤꯌꯥ ꯌꯥꯝꯅ ꯏꯪꯒꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯇꯦꯕꯜꯗ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯄꯥꯕꯗꯣ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤ꯫ ꯇꯥꯝꯅꯥꯅꯁꯨ ꯑꯣꯂꯤꯚꯤꯌꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯗꯨꯅ ꯐꯃꯨꯡꯗ ꯑꯣꯏꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯂꯥꯏꯔꯤꯛꯇꯣ ꯄꯥꯔꯁꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯄꯪꯀꯨꯏ ꯀꯨꯏꯒꯗꯕ ꯅꯠꯇꯦ꯫ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ パꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯨꯝꯊꯈꯤꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯥꯛ ꯊꯣꯡꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯆꯥꯛ ꯂꯣꯏꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯥꯛ ꯆꯥꯊꯣꯛꯂꯕꯒꯤ ꯇꯨꯡꯗ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯣꯜꯂꯛ ꯋꯥꯏꯔꯝ ꯁꯦꯡꯖꯤꯜꯂꯒ ꯂꯥꯏꯔꯤꯛ ꯄꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯄꯥꯒꯗꯧꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯄꯥꯏꯔꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯅꯣꯡ ꯀꯟꯅ ꯇꯥꯕ ꯑꯃꯗꯤ ꯅꯨꯡꯁꯤꯠꯁꯨ ꯀꯥꯕꯛ ꯀꯥꯕꯛ ꯁꯤꯠꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯪꯂꯕ ꯃꯁꯥꯁꯤꯡ ꯑꯗꯣ ꯐꯩꯖꯨꯞꯅ ꯁꯨꯞꯆꯤꯜꯂꯒ ꯂꯨꯝꯐꯨ ꯁꯥꯒꯠꯍꯜꯂꯒ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯇꯥꯝꯅꯥꯅ ꯑꯣꯂꯤꯚꯤꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯣꯂꯤꯚꯤꯌꯥ, ꯑꯩꯗꯤ ꯉꯁꯤꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ. ꯏꯁꯥꯁꯤꯗ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯐꯥꯎꯕꯒꯨꯝ ꯇꯧꯏ." "ꯑꯁ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯏꯅꯣ? ꯅꯪꯒꯤ ꯍꯧꯅꯕꯤ ꯀꯣꯛ ꯉꯥꯎꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯂꯕ ꯖꯥꯠꯂꯣ?" "ꯑꯗꯨ ꯅꯠꯇꯦ. ꯀꯅꯥꯅꯣꯃ ꯑꯩꯉꯣꯟꯗ ꯁꯨꯝ ꯀꯧꯕꯒꯨꯝ ꯂꯥꯛꯄꯒꯨꯝ, ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯕ. ꯍꯦꯔꯥ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯅꯤ." ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯅꯠꯇꯦ꯫ ꯑꯣꯂꯤꯚꯤꯌꯥꯁꯨ ꯇꯥꯝꯅꯥꯁꯦ ꯃꯀꯣꯛ ꯍꯦꯛ ꯉꯥꯎꯕ ꯍꯦꯒꯤ ꯂꯩꯅꯥ ꯑꯃ ꯇꯧꯕꯗꯣ ꯃꯗꯨ ꯇꯧꯔꯛꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯇꯥꯝꯅꯥꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯉꯥꯎꯕꯤꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯩꯅꯥ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯃꯤꯄꯥꯏꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯝꯅꯥꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗꯤ ꯑꯣꯂꯤꯚꯤꯌꯥꯅ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯀꯥ ꯍꯦꯟꯅꯗꯤ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯇꯥꯝꯅꯥꯗꯤ ꯃꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯐꯝꯗꯤ ꯈꯪꯗꯕꯗ ꯑꯗꯨꯃꯛ ꯐꯥꯎꯗꯨꯅ ꯂꯩꯕꯅ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯣꯂꯤꯚꯤꯌꯥꯗꯨꯗ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯗꯤꯁꯇꯔꯕ ꯇꯧꯔꯨꯔꯕꯗꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯈꯪꯉꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯄꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯣꯂꯤꯚꯤꯌꯥꯗꯣ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯅꯣꯝꯁꯤꯟꯗꯨꯅ ꯎꯏꯕ ꯍꯧꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯥꯝꯅꯥꯅ "ꯑꯗꯨꯃꯥꯏꯅ ꯋꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯅꯗꯦꯁꯦ, ꯂꯣꯏꯁꯤꯜꯂꯨ" ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯈꯨꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯨꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗ
ꯄꯨꯡ ꯃꯥꯄꯟ ꯈꯔ ꯍꯦꯟꯕꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯗꯣ ꯇꯨꯝꯂꯁꯦ ꯅꯣꯡꯁꯨ ꯇꯥꯕꯒ ꯀꯔꯤ ꯀꯥꯟꯅꯕ ꯂꯥꯏꯔꯤꯛꯄꯨ ꯈꯔ ꯄꯥꯔꯒꯗꯨꯉꯥꯏ ꯑꯁꯣꯝꯗ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯐꯃꯨꯡ ꯑꯃꯠꯇꯗ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯂꯩ꯫ ꯑꯣꯂꯤꯚꯤꯌꯥꯅ ꯐꯛꯂꯥꯡ ꯃꯅꯨꯡꯗ ꯊꯪꯉꯤ ꯑꯗꯨꯒ ꯇꯥꯝꯅꯥꯅ ꯐꯛꯂꯥꯡ ꯃꯄꯥꯟꯗ ꯊꯪꯉꯤ꯫ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯁꯨ ꯂꯥꯛꯈꯤꯅꯤ, ꯑꯗꯨꯕꯨ ꯑꯅꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯥꯛꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯀꯥ ꯚꯔꯥ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯑꯇꯣꯞꯄ ꯀꯥ ꯚꯔꯥꯁꯤꯡꯁꯨ ꯃꯊꯪ ꯃꯊꯪ ꯃꯤ ꯂꯣꯏꯅꯃꯛ ꯂꯩꯅꯩ, ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯁꯪꯁꯥꯡ ꯑꯣꯏꯅ ꯄꯔꯦꯡ ꯁꯥꯟꯅ ꯂꯩꯔꯤꯕ ꯀꯥ ꯚꯔꯥꯁꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯑꯃꯨꯛ ꯇꯣꯉꯥꯜꯂꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯅꯥꯀꯜ ꯑꯃꯗꯅꯤ꯫ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ, ꯃꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯕ ꯑꯣꯏꯅ ꯇꯧꯏ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯥ ꯚꯔꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯗꯣ ꯇꯨꯃꯤꯟꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯣ ꯄꯨꯡꯃꯝ ꯃꯝꯂꯤ꯫ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯉꯁꯥꯏ ꯃꯩ ꯉꯥꯜꯍꯧꯕ ꯑꯗꯨꯅ ꯇꯨꯝꯊꯈꯤꯕꯅꯤꯅ ꯃꯈꯣꯏꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯩ ꯃꯨꯠꯈꯤꯕꯗꯣ ꯈꯪꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯨꯝꯊꯈꯤꯕꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯍꯩꯊꯔꯛꯂꯤ, ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯅꯣꯡ ꯇꯥꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯥꯛꯄ ꯂꯥꯎꯕ ꯌꯥꯎꯁꯜꯂꯛꯂꯤ꯫ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯇꯥꯝꯅꯥꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯄꯨꯡꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯝꯅ ꯄꯨꯡꯃꯝ ꯃꯝꯂꯝꯕ ꯑꯗꯨꯗ ꯇꯥꯝꯅꯥꯅ ꯑꯣꯂꯤꯚꯤꯌꯥꯕꯨ ꯍꯧꯗꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯅ "ꯀꯩꯗꯧꯔꯕꯒꯦ? ꯑꯌꯥ, ꯁꯤꯗꯤ ꯄꯨꯡꯃꯝ ꯃꯝꯃꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯇꯥꯝꯅꯥꯅ "ꯀꯦꯟꯗꯜ ꯑꯃ ꯁꯨꯈꯠꯁꯤ, ꯁꯨꯃꯥꯏꯅ ꯄꯨꯡꯃꯝ ꯃꯝꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ" ꯍꯥꯏꯗꯨꯅ ꯑꯣꯂꯤꯚꯤꯌꯥꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯅ "ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯄꯨꯡꯃꯝ ꯃꯝꯕꯁꯤꯗꯤ ꯀꯌꯥ ꯍꯩꯅꯗꯦ, ꯑꯗꯨꯒ ꯌꯥꯝꯅ ꯉꯟꯃꯜꯂꯒꯁꯨ ꯇꯨꯝꯕ ꯅꯨꯡꯉꯥꯏꯇꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯀꯦꯟꯗꯜ ꯑꯃꯗꯤ ꯃꯩꯈꯦꯠꯁꯤꯡ ꯑꯗꯣ ꯃꯥꯔꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯔꯒ ꯀꯣꯏꯊꯤ ꯊꯤꯔꯛꯄꯅ ꯇꯥꯝꯅꯥꯅ ꯃꯩꯈꯦꯠ ꯑꯗꯣ ꯐꯪꯂꯦ, ꯑꯗꯨꯒ ꯃꯩꯈꯦꯠ ꯑꯗꯣ ꯆꯨꯈꯠꯄꯗꯗꯤ ꯃꯐꯝ ꯑꯗꯣ ꯈꯔ ꯃꯈꯩꯗꯤ ꯉꯥꯜꯂꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯣꯂꯤꯚꯤꯌꯥꯅ ꯀꯦꯟꯗꯜꯗꯣ ꯑꯁꯤꯒꯤ ꯀꯥꯆꯤꯟꯗ ꯂꯩꯍꯧꯕꯅꯦ ꯍꯥꯏꯗꯨꯅ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯀꯦꯟꯗꯜ ꯑꯗꯣ ꯄꯥꯏꯈꯠꯂꯛꯂꯒ ꯀꯦꯟꯗꯜ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯃꯩ ꯑꯗꯨ ꯆꯨꯈꯠꯂꯤ꯫ ꯃꯩ ꯆꯨꯈꯠꯄꯗꯒꯤꯗꯤ ꯄꯨꯡꯃꯝ ꯃꯝꯂꯕ ꯀꯥ ꯑꯗꯣ ꯈꯔ ꯃꯈꯩꯗꯤ ꯉꯥꯜꯂꯤ꯫ ꯀꯦꯟꯗꯜ ꯑꯗꯣ ꯀꯗꯥꯏꯗ ꯊꯥꯟꯁꯤꯒꯦ? ꯀꯔꯤꯒꯨꯝꯕꯗ ꯀꯦꯟꯗꯜ ꯑꯁꯤꯅ ꯁꯧꯗꯣꯔꯛꯇꯨꯅ ꯃꯩ ꯆꯠꯂꯛꯂꯕꯗꯤ ꯕꯦꯔꯥ ꯀꯥꯒꯅꯤ, ꯑꯗꯨꯅ ꯀꯗꯥꯏꯗ ꯊꯥꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯀꯦꯟꯗꯜ ꯊꯥꯟꯕ ꯌꯥꯕ ꯖꯒꯥꯗꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯅ "ꯑꯁ, ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯊꯛꯄꯒꯤ ꯒꯤꯂꯥꯁꯁꯦ ꯁꯤꯒꯤ ꯃꯅꯤꯡꯗ ꯑꯣꯏꯅ ꯊꯥꯜꯂꯁꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯥꯝꯅꯥꯅ "ꯌꯥꯏꯅꯦ, ꯅꯪꯒꯤ ꯋꯥꯈꯜꯁꯤꯁꯨ ꯃꯩꯅꯤꯍꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯤꯂꯥꯁ ꯑꯗꯣ ꯎꯞꯁꯜꯂꯤ, ꯑꯗꯨꯒ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ, ꯍꯥꯏꯕꯗꯤ ꯒꯤꯂꯥꯁ ꯑꯗꯨꯒꯤ ꯃꯅꯤꯡꯗꯅ ꯀꯦꯟꯗꯜ ꯑꯗꯣ ꯊꯥꯟꯗꯨꯅ ꯊꯝꯂꯤ, ꯑꯗꯨꯒ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯣꯡꯗꯣ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ, ꯅꯣꯡꯁꯨ ꯇꯥꯔꯤꯕ, ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇ꯭ꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯡꯗ ꯀꯣꯛ ꯊꯤꯜꯂꯛꯄ ꯍꯥꯏꯕꯁꯤꯗꯗꯤ ꯀꯅꯥꯅꯕꯨ ꯀꯤꯔꯣꯏꯗꯣꯔꯤꯕꯅꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯍꯥꯟꯅꯒ ꯈꯔꯒ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯩꯕꯒ ꯍꯦꯟꯅ ꯀꯤꯔꯤ꯫ ꯀꯣꯛ ꯊꯤꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯥꯝꯅꯥꯅ "ꯍꯦ, ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯋꯥꯡꯕꯗꯒꯤ ꯅꯨꯄꯤ ꯑꯃꯅ "ꯏꯇꯥꯁꯥ, ꯑꯩꯕꯨ ꯑꯝꯇ ꯃꯇꯦꯡ ꯇꯧꯕꯤꯌꯨ, ꯑꯩ ꯏꯪꯕꯅ ꯌꯥꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯇꯥꯝꯅꯥꯅ "ꯑꯣꯂꯤꯚꯤꯌꯥ, ꯑꯁꯤꯗꯤ ꯃꯤ ꯃꯥꯟꯗ꯭ꯔꯣ? ꯂꯥꯏꯅꯕꯨ ꯑꯁꯨꯃꯥꯏꯅ ꯈꯨꯝꯃꯛꯀꯗ꯭ꯔꯅꯦ? ꯑꯁ, ꯅꯪꯅ ꯃꯔꯣꯟ ꯑꯃ ꯂꯥꯏ ꯒꯥꯏꯅ ꯃꯤꯅ ꯀꯤꯔꯤꯉꯩꯁꯤꯗ ꯑꯩ ꯈꯨꯝꯒꯦꯀꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯥꯝꯅꯥꯅ "ꯃꯤꯡꯅ ꯀꯔꯤ ꯀꯧꯏ, ꯀꯩꯗꯧꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯒꯤ ꯊꯣꯡꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯑꯗꯨꯅ "ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ, ꯑꯩ ꯏꯪꯕꯅ ꯌꯥꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯥꯏꯖꯔꯛꯄꯗꯒꯤ ꯇꯥꯝꯅꯥꯅ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯕꯒꯤ ꯇꯨꯡꯗ ꯇꯞꯅ ꯆꯦꯊꯔꯒ ꯌꯦꯡꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯤ ꯃꯔꯣꯟ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕ, ꯃꯁꯝꯅ ꯖ꯭ꯋꯥꯏ ꯊꯥꯗꯕ, ꯐꯤ ꯑꯃꯨ ꯑꯔꯥꯡꯕ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯥꯝꯅꯥꯅ ꯊꯣꯡ ꯑꯗꯣ ꯈꯔꯒ ꯂꯥꯎꯅ ꯍꯥꯡꯇꯣꯛꯂꯒ "ꯀꯅꯥ ꯑꯣꯏꯔꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯑꯩꯁꯦ ꯕꯖꯥꯔꯗ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯄ ꯅꯨꯄꯤ ꯑꯃꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯌꯣꯜꯂꯤꯕ ꯄꯣꯠ ꯑꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯣꯡ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯅꯣꯡ ꯇꯥꯕꯗꯒꯤ ꯄꯣꯠ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯕ ꯂꯥꯛꯅꯔꯤꯉꯩꯗ
ꯌꯨꯝꯒꯤ ꯃꯤ ꯂꯣꯏꯅꯃꯛ ꯍꯟꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯌꯧꯈꯤꯅꯕ ꯒꯥꯔꯤ ꯊꯤꯕꯗꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯃꯐꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯟꯖꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯝꯅꯥꯗ ꯍꯥꯏꯖꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯅꯥꯅ ꯌꯥꯝꯅ ꯊꯥꯖꯔꯗꯨꯅ ꯍꯣꯏ ꯐꯔꯦ ꯃꯐꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯝꯅꯥꯅ ꯀꯧꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯕꯤꯌꯥꯅꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯍꯣꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯐꯤ ꯄꯤꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯐꯤ ꯑꯗꯨ ꯍꯣꯡꯗꯣꯛꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯕꯤꯌꯥꯅ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯤꯒꯦ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯣ ꯍꯥꯏꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯅꯈꯣꯏꯗꯤ ꯁꯤꯗ ꯂꯩꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯩꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯕꯤꯌꯥꯅ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯂꯩꯕ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯍꯞꯇꯥꯃꯨꯛꯇꯤ ꯐꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯞꯇꯥꯃꯨꯛ ꯑꯁꯤꯗ ꯅꯈꯣꯏ ꯀꯩꯗꯧꯔꯒ ꯂꯩꯕꯒꯦ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯇꯝꯅꯥꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯛꯇꯦ ꯑꯗꯣ ꯀꯩꯗꯧꯒꯦ ꯁꯤꯕꯣ ꯑꯗꯨꯝꯅ ꯍꯪꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕꯅꯤꯗ ꯁꯨꯝ ꯍꯪꯕꯅꯤ ꯊꯣꯡ ꯑꯁꯦ ꯂꯣꯟꯁꯤꯜꯂꯨꯔꯣ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯣꯂꯤꯕꯤꯌꯥꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯣꯡ ꯍꯦꯛ ꯉꯥꯁꯤꯟꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯕꯒꯨꯝ ꯊꯣꯡꯗꯣ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯂꯦꯞꯄꯒꯨꯝ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯕꯤꯌꯥꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯀꯄꯆ ꯑꯗꯨ ꯌꯥꯗꯕꯗꯒꯤ ꯉꯥꯏꯍꯥꯛ ꯆꯞꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯟꯗꯕꯤꯗ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯄꯔꯞ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯒ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯆꯤꯛꯊꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯕꯤꯌꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯈꯣꯏ ꯅꯊꯟꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯇꯝꯅꯥꯅ ꯃꯍꯥꯛꯁꯦ ꯑꯊꯥꯞꯄ ꯈꯨꯡꯒꯪꯗꯒꯤꯅꯤꯁꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯖꯥꯔ ꯑꯁꯤꯗ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤ ꯂꯤꯕꯗ ꯑꯩ ꯅꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯇꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯕꯤꯌꯥ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯅꯣꯛꯈꯤꯗꯨꯅ ꯂꯩꯔꯤ ꯇꯝꯅꯥꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯂꯥꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯇꯝꯅꯥꯅ ꯁꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯐꯔꯠꯇ ꯂꯩꯊꯣꯛꯈꯤ ꯑꯗꯨꯒ ꯍꯧꯒꯠꯂꯒ ꯋꯥ ꯉꯥꯡꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯇꯝꯅꯥ ꯀꯔꯤꯝꯇꯗꯤ ꯈꯟꯖꯤꯜꯂꯨꯗꯦ ꯃꯁꯤꯗꯒꯤꯗꯤ ꯑꯣꯂꯤꯕꯤꯌꯥꯅ ꯑꯩꯗꯤ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯇꯨꯝꯃꯟꯅꯕ ꯇꯧꯔꯁꯤꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯝꯅꯥꯅꯁꯨ ꯍꯣꯏ ꯑꯩꯁꯨ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯏꯇꯥ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯇꯨꯝꯅꯔꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯔꯁꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯈꯣꯏꯗꯤ ꯑꯗꯨꯝ ꯇꯨꯝꯂꯣ ꯑꯩꯈꯣꯏꯗꯤ ꯂꯂꯣꯟꯕꯤ ꯑꯣꯏꯔꯛꯄꯅꯤꯅ ꯇꯨꯝꯗꯅ ꯂꯩꯕ ꯉꯝꯃꯤ ꯑꯩ ꯉꯁꯤꯁꯦ ꯇꯨꯝꯊꯕ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯏꯕꯣꯛ ꯑꯃꯗꯤ ꯏꯄꯨꯁꯤꯡꯗꯣ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯅꯨꯡꯉꯥꯏꯇꯅ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯂꯤ ꯍꯥꯏꯕꯗꯤ ꯇꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯕꯤꯌꯥꯅ ꯂꯥꯏꯔꯤꯛ ꯄꯥꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯤꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥꯊꯗꯨꯅ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯂꯤꯕꯅꯤ ꯑꯗꯨꯝꯅ ꯐꯝꯕ ꯑꯗꯨꯗ ꯇꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯕꯤꯌꯥꯅ ꯏꯆꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯆꯦꯅ ꯇꯨꯝꯅꯤꯡꯕ ꯀꯥꯟꯗ ꯑꯗꯨꯃꯛ ꯆꯪꯉꯛꯑꯒ ꯇꯨꯝꯃꯣ ꯑꯩꯈꯣꯏꯁꯨ ꯇꯨꯝꯅꯅꯕ ꯇꯧꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯇꯝꯅꯥꯗꯤ ꯐꯃꯨꯡꯗ ꯆꯣꯡꯈꯠꯇꯨꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯍꯤꯞꯊꯅꯕ ꯍꯣꯠꯅꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯇꯤ ꯇꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯇꯝꯅꯥꯅ ꯑꯁ ꯑꯣꯂꯤꯕꯤꯌꯥ ꯅꯪ ꯑꯗꯨꯝ ꯇꯨꯝꯃꯨ ꯏꯆꯦꯁꯦ ꯃꯇꯣꯝꯗ ꯁꯨꯃꯥꯏꯅ ꯊꯅꯝꯃꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯝꯅꯥꯅ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯤ ꯑꯗꯨꯕꯨ ꯑꯣꯂꯤꯕꯤꯌꯥꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯑꯁꯨꯝꯅ ꯑꯣꯂꯤꯕꯤꯌꯥꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯇꯝꯅꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯔꯛꯏ ꯃꯁꯥꯗꯣ ꯇꯝꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯛꯄ ꯑꯃꯗꯤ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯕꯒꯨꯝ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯅ ꯏꯆꯦ ꯀꯩꯗꯧꯕꯤꯔꯕꯒꯦ ꯆꯥꯛꯀ ꯂꯥꯝꯃꯛꯄꯔꯣ ꯆꯥꯛ ꯊꯣꯡꯉꯧꯔꯥ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯔꯅꯤ ꯑꯩ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯅꯥꯅ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ ꯃꯍꯥꯛꯅ ꯂꯥꯛꯄꯗꯁꯨ ꯁꯦꯟꯗꯜ ꯌꯥꯎꯔꯛꯇꯦ ꯑꯗꯨꯒ ꯑꯁꯨꯛ ꯀꯟꯈ꯭ꯔꯕ ꯅꯣꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯐꯤ ꯆꯣꯠꯂꯤꯗꯨꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯣꯠꯄ ꯅꯠꯇꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯇꯝꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯦꯝꯃꯧ ꯍꯣꯏ ꯏꯆꯦ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯍꯦꯛ ꯃꯪꯕꯒꯤ ꯂꯩꯅꯥ ꯑꯃ ꯍꯦꯛ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯗ ꯀꯔꯤ ꯍꯥꯏꯒꯦ ꯏꯆꯦꯅ ꯑꯩ ꯀꯧꯕꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯗꯣ ꯃꯅꯤꯡꯗ ꯑꯝꯇ ꯆꯠꯀꯦ ꯇꯧꯕ ꯑꯗꯣ ꯅꯪ ꯍꯥꯏꯐꯦꯠꯇ ꯁꯪꯕꯤꯒꯦꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯅꯥꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯏꯆꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯃꯤꯗꯥꯡ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯁꯨꯝꯅ ꯈꯨꯝꯂꯨꯕꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯁꯪꯅꯤꯡꯗ꯭ꯔꯒꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯝꯂꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯅ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯏꯆꯦ ꯊꯣꯡꯗꯣ ꯑꯗꯨꯝꯅ ꯍꯥꯡꯂꯕꯗꯤ ꯏꯃꯥꯟꯅꯕꯤꯁꯦ ꯁꯣꯏꯗꯅ ꯍꯧꯒꯠꯂꯛꯂꯒꯅꯤ ꯑꯗꯨꯅ
ꯇꯞꯅ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯉꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯣ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯝꯅꯥꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯊꯕꯗꯤ ꯌꯥꯗꯕꯅꯤꯅ ꯐꯝꯂꯒ ꯑꯗꯨꯃꯛ ꯉꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯐꯥꯎꯕꯗ ꯃꯅꯨꯡꯂꯣꯝꯗ ꯁꯨꯡꯆꯪ ꯆꯪꯉꯛꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯅ ꯀꯔꯤꯅꯣꯅꯦ ꯃꯄꯥꯟ ꯊꯣꯛꯄꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯕ꯭ꯔꯥ ꯇꯧꯏꯁꯤꯕꯣ? ꯑꯁ ꯑꯝꯇꯪ ꯊꯣꯛꯑ ꯌꯦꯡꯉꯨꯈꯤꯒꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯄꯗꯗꯤ ꯃꯄꯥꯟꯗꯣ ꯄꯨꯝꯃꯝ ꯃꯝꯃꯝꯃꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯤ ꯑꯃ ꯂꯦꯞꯄꯒꯤ ꯃꯑꯣꯡꯗꯁꯨ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯚꯔꯥ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯈꯔ ꯄꯥꯛꯊꯣꯛꯈꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯨꯁꯤꯟ ꯃꯨꯅ ꯂꯦꯞꯂꯤꯕꯗꯣ ꯇꯝꯅꯥꯅ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯇꯝꯅꯥꯅ "ꯏꯆꯦ, ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯁꯣꯝꯗ ꯂꯥꯛꯑꯣ." "ꯑꯁ, ꯏꯆꯦꯁꯦ ꯂꯝꯕꯤ ꯉꯥꯎꯔ ꯃꯥꯜꯂꯦꯅ ꯃꯝꯕꯁꯤꯗ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯝꯅꯥꯅ "ꯏꯆꯦ, ꯏꯆꯦ" ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯀꯧꯏ꯫ ꯑꯁꯨꯝꯅ ꯀꯧꯔꯨꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏ ꯁꯠ ꯂꯩꯁꯜꯂꯛꯏ ꯑꯗꯨꯒ ꯇꯝꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯣ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯑꯃꯅꯤ꯫ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯃꯁꯝ ꯃꯅꯥ ꯏꯊꯥ ꯊꯥꯗꯔꯒ ꯃꯁꯥ ꯑꯗꯣ ꯅꯣꯝꯍꯧ ꯅꯣꯝꯍꯧ ꯇꯝꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯝꯅꯥꯗꯣ ꯏꯍꯩ ꯍꯩꯅꯗꯦ, ꯃꯁꯥ ꯑꯗꯣ ꯑꯀꯤꯕ ꯐꯥꯎꯏ꯫ ꯑꯗꯨꯝꯅ ꯇꯝꯅꯥꯅ "ꯏꯆꯦ, ꯏꯆꯦ" ꯍꯥꯏꯗꯨꯅ ꯀꯧꯈꯤꯕ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯣꯂꯤꯚꯤꯌꯥꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯇꯝꯅꯥꯗ "ꯇꯝꯅꯥ, ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯇꯝꯅꯥꯅ ꯑꯣꯂꯤꯚꯤꯌꯥ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯁꯤꯜꯂꯛꯂꯒ "ꯏꯆꯦꯗꯣ ꯃꯄꯥꯟ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯒ ꯂꯝꯕꯤ ꯉꯥꯎꯔꯕ ꯀꯩꯅꯣ ꯑꯁꯤꯗ ꯂꯩꯕ ꯑꯗꯨꯒꯤ ꯀꯧꯅꯕꯅꯤꯗ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯣꯂꯤꯚꯤꯌꯥꯅ "ꯑꯣ, ꯑꯗꯨ ꯆꯪꯉꯛꯑꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯇꯝꯅꯥꯅ "ꯆꯪꯉꯛꯑꯦ" ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯅ "ꯀꯔꯤꯅꯣꯗ, ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯈꯤꯕꯗꯥꯏꯅꯦ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯇꯝꯅꯥꯗꯣ "ꯑꯣꯏꯃꯥ" ꯍꯥꯏꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯇꯝꯅꯥꯅ "ꯏꯆꯦꯕꯨ ꯍꯧꯖꯤꯛꯇ ꯁꯨꯝ ꯅꯥꯀꯟꯗꯒꯤ ꯂꯥꯛꯈꯤꯕꯗꯥꯏꯅꯦ?" ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ "ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ, ꯑꯩꯗꯤ ꯑꯁꯨꯝ ꯌꯦꯅꯈꯥꯗ ꯆꯠꯂꯨꯔꯒ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯇꯝꯅꯥ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯅ ꯅꯨꯄꯤ ꯑꯗꯨꯗ "ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯆꯦ" ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯅ ꯃꯅꯤꯡ ꯏꯊꯪ ꯊꯪꯉꯤ, ꯊꯣꯡ ꯑꯗꯣ ꯃꯍꯥꯛꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯤꯕꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯍꯥꯛꯅ ꯉꯁꯥꯏ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤꯅ ꯅꯣꯡ ꯆꯣꯠꯂꯝꯒꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯡꯁꯨ ꯂꯩꯈꯣꯝ ꯇꯩꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯣꯡꯁꯨ ꯆꯣꯠꯇꯦ ꯑꯗꯨꯒ ꯃꯈꯣꯡꯗꯣ ꯂꯩꯈꯣꯝꯁꯨ ꯇꯩꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯅ "ꯉꯁꯤꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯅꯔꯦ ꯍꯥꯏꯕꯁꯦ ꯇꯝꯅꯥ ꯃꯁꯥꯃꯛꯅ ꯈꯪꯖꯔꯤ." ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯈꯤ꯫ ꯃꯗꯨꯗ ꯇꯝꯅꯥꯅ "ꯏꯆꯦ, ꯐꯃꯨꯡꯗ ꯑꯣꯏꯅ ꯇꯨꯝꯁꯤ" ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯌꯥꯔꯅꯤ" ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯑꯗꯨꯃꯛ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯝꯅꯥ ꯏꯍꯩ ꯍꯩꯅꯔꯛꯇ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯣꯂꯤꯚꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯣꯂꯤꯚꯤꯌꯥꯗ ꯇꯞꯅ "ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯕꯖꯥꯠꯂꯣ? ꯇꯨꯝꯁꯤ ꯂꯥꯎ ꯍꯥꯏꯔꯒ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯕꯁꯤꯕꯣ? ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯁꯤꯜꯂꯛꯂꯕꯅꯤ." ꯋꯥꯐꯝ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯅ "ꯑꯩꯁꯨ ꯈꯪꯗꯦꯗ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯁꯨ ꯌꯦꯡꯕꯗ ꯏꯍꯩ ꯍꯩꯅꯗꯦ." ꯑꯁꯨꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯇꯥꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ, ꯅꯨꯄꯤ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯅ "ꯀꯩꯗꯧꯔꯒꯦ ꯏꯆꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯅꯈꯣꯏ ꯑꯅꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯣ ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯇꯝꯅꯥꯅ "ꯀꯩꯁꯨ ꯅꯠꯇꯦ" ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯛꯂꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯤ꯫ ꯇꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯐꯝꯒꯠꯂꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯊꯔꯒ ꯅꯨꯄꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯉꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯂꯩꯁꯜꯂꯛꯂꯤꯕꯗꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯂꯣꯝꯗ ꯀꯦꯟꯗꯜ ꯑꯗꯨ ꯊꯥꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯨꯈꯝꯂꯣꯝꯗ ꯀꯦꯟꯗꯜ ꯑꯗꯨ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯃꯥꯏ ꯑꯗꯣ ꯏꯃꯝ ꯃꯝꯅ ꯇꯥꯔꯔꯤ꯫ ꯇꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯗ ꯂꯩꯁꯤꯜꯂꯛꯄꯗꯨꯗ ꯃꯃꯤꯠ ꯑꯗꯣ ꯏꯂꯪ ꯂꯪꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯝꯅ ꯏꯂꯪ ꯂꯪꯈꯤꯕ ꯑꯗꯨꯗ ꯇꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯝꯅꯥꯅ "ꯍꯩꯃꯥ, ꯏꯆꯦ" ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯇꯝꯅꯥꯅ "ꯀꯩꯁꯨ ꯅꯠꯇꯦ ꯏꯆꯦ" ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯧꯖꯤꯛ ꯆꯪꯉꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ "ꯅꯈꯣꯏꯕꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯇꯝꯅꯥꯅ "ꯌꯥꯗ꯭ꯔꯦ ꯏꯆꯦ" ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯣꯂꯤꯚꯤꯌꯥꯅ "ꯑꯗꯣ ꯏꯆꯦ, ꯑꯩꯈꯣꯏꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ. ꯏꯆꯦꯁꯨ ꯁꯤꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯁꯤ. ꯏꯆꯦꯅ ꯑꯗꯨꯗ ꯐꯝꯂꯒ ꯁꯨꯝ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯇꯨꯝꯐꯝ ꯈꯪꯗꯦꯕ."
ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯗꯣ ꯇꯨꯝꯅꯤꯡꯗꯕꯗ ꯇꯧꯕꯅꯤ ꯅꯈꯣꯏꯅ ꯇꯨꯝꯅꯤꯡꯗ꯭ꯔꯒꯅ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯌꯨꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯅꯁꯨ ꯍꯣꯏ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯤꯌꯨ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯔꯤ ꯑꯃ ꯂꯤꯕ ꯍꯧꯔꯛꯏ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯇꯝꯗꯣ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕ ꯃꯇꯝꯅꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯍꯨꯝꯈꯛ ꯂꯩꯔꯤꯉꯩꯒꯤ ꯇꯥꯟꯖꯥꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯣꯁꯇꯦꯜꯒꯤ ꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯗꯨꯕꯨ ꯑꯁꯣꯝ ꯃꯄꯥꯟꯗꯒꯤ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯅ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯍꯥꯡꯍꯟꯅꯕ ꯍꯥꯏꯔꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯁꯨ ꯄꯥꯈꯠꯂꯗꯨꯅ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯅ ꯊꯣꯡ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯍꯥꯡꯈꯤ ꯑꯁꯣꯝꯅ ꯍꯥꯡꯗꯣꯛꯂꯨꯕ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯅꯨꯄꯥ ꯑꯃꯕु ꯀꯣꯟꯈꯠꯇꯨꯅ ꯁꯧꯔꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯔꯞ ꯄꯔꯞ ꯄꯨꯁꯤꯜꯂꯛꯈꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯍꯥꯟꯅ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯀꯤꯔꯝꯃꯤ ꯀꯔꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯇꯧꯒꯗꯧꯔꯤꯕꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯑꯗꯨꯕꯨ ꯆꯪꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯃꯠꯇ ꯊꯋꯥ ꯁꯥꯗꯕꯒꯨꯝ ꯃꯈꯣꯏꯅ ꯊꯣꯛꯄ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯧꯖꯤꯛ ꯃꯈꯣꯡ ꯁꯦꯛ ꯁꯦꯛꯇꯨꯅ ꯆꯪꯉꯛꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯁꯧꯗꯨꯅ ꯄꯨꯁꯤꯜꯂꯛꯈꯤꯕ ꯑꯗꯣ ꯐꯃꯨꯡ ꯑꯃꯗ ꯍꯤꯞꯍꯜꯂꯤ ꯑꯗꯨꯗꯨꯒ ꯃꯈꯣꯡ ꯑꯗꯣ ꯇꯥꯈꯠꯇꯨꯅ ꯌꯦꯡꯕꯗ ꯃꯈꯣꯡꯒꯤ ꯐꯩꯒꯜ ꯑꯗꯨꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯁꯧꯗꯨꯅ ꯄꯨꯁꯤꯜꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯤ ꯑꯃ ꯌꯦꯠꯁꯜꯂꯒ ꯃꯈꯣꯏꯅ ꯄꯥꯏꯔꯛꯄ ꯃꯆꯤꯟ ꯇꯨꯝꯕ ꯐꯣꯔꯁꯦꯞ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯆꯞꯂꯒ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯣ ꯁꯠꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯤꯑꯣꯏ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯁꯨ ꯂꯥꯎꯔꯤ ꯇꯧꯕꯇꯕꯨ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯀꯟꯅ ꯇꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯣ ꯑꯇꯣꯞꯄꯁꯤꯡꯗꯗꯤ ꯇꯥꯗ꯭ꯔꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯍꯥꯏꯕꯗꯤ ꯁꯧꯗꯨꯅ ꯄꯨꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯁꯨ ꯃꯆꯤꯟꯕꯥꯟꯗꯣ ꯃꯦꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯟꯅ ꯍꯣꯠꯅꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯣ ꯂꯧꯊꯣꯛꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯣ ꯐꯤꯅ ꯀꯟꯅ ꯌꯦꯠꯁꯤꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯁꯦ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯗꯣ ꯁꯦꯛꯀꯧ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯄꯨꯡꯄꯥ ꯄꯥꯈꯠꯂꯤ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯣꯟꯁꯤꯟꯗꯨꯅ ꯃꯅꯨꯡꯗ ꯇꯨꯃꯤꯟ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯧ ꯈꯪꯍꯧꯗꯅ ꯑꯃꯨꯛꯀꯁꯨ ꯊꯣꯡ ꯑꯗꯣ ꯊꯤꯜꯂꯛꯈꯤ ꯊꯣꯡ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯤ ꯄꯥꯈꯠꯈꯤꯕꯅ ꯂꯣꯏꯔꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯊꯣꯡ ꯑꯗꯣ ꯐꯀꯥꯏꯔꯒꯦ ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕꯅꯤ ꯅꯨꯄꯥ ꯆꯪꯍꯟꯗꯦ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯑꯗꯨꯝꯅ ꯍꯦꯛ ꯂꯥꯎꯈꯤꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯣ ꯐꯀꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ 5-6 ꯃꯐꯝ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯑꯀꯣꯏꯕꯗꯣ ꯆꯦꯛ ꯇꯧꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ नुपा खरा लाक्लम्मी हाइबगी खुदम चांगदम खरा फंगी मदुदी ई तैरब फीसिंग अमदी मकोइना कोथोकलम नोंगै मरु अदो मफम अदुदा तादुन लेरमली मतम अदुदा हौजिक लेरमलिबा मियुइसिंग अदुदा मखोइसिंग अदो कदाय चखरे मफम असिदा कैदोरममी हाइदुना हांगी अदुदा नुपीसिंग अदुना हौजिक मखोइगी मनाका तौरमबसिंग अदो लोइनामक हाइरी अदुमना हाइरबा फावबदा हौजिक चंगहक्लिबा मियुइसिंग अदुना अदु वरबदि हायु नखोइगा मोइका करी मै लेनै मखोइना अतोप मफमसिंगदा चंगद्रगा मफम असिदा चंगक्लिबसि करी मरमगिनो नखोइगा हाना पाव फाउनबा लैब्रा हाइदुना हंगरी असुमना हंगको वाहंसिंग अदुदा नुपी मचासिंग अदुदी मसागा पाखतखिबगा खुमफम लफम अमता खंगद्रि मखोइना खुमबा हाइबाबु खंगदे हाइबा वाफम सि खतनी अदुबु लालिबा मियुसिंग अदुना नुपी मचासिंग अदुबु फुबी चैबिबा अमदी ओट नैबा कया अमा तौबा हौरक्ले अदुबु नुपी मचासिंग अदुनादी खंगदे हाइदुना अदुमक खुमली असमना मखोइना नुपी मचासिंग अदुदा ओट नैबदा नतना फुबा चैबा कया अमसु तौदना वहंग पहंग कया अमा तौरी अदुबु नुपी मचासिंग अदुदी करिसु खंगदबनिना मखोइदी खंगदे हाइदुना अदुमक खुमदुना लैरी मसिदगिदी मखोइना फुबा चैबा अमदी मखोइना पाम थबक कया नुपीसिंग अदुदा चथरकपदगिदी नुपी मचा मखोइ अनी अमदी मफम अदु थादोक्तुना चेंखिनबा होनबदा लैरिबा मियुसिंग अदुना सोइबदगी नोंमै कापथोकपदा मखोइ अनी अमदी मफम अदुमकता सिरी लेमहौरिबा नुपी अमदो यामना पाखतखि अदुगा लैरिबा मियुसिंग अदुनासु यामना पाखतनरी अदुमना ngaiha पाखतनरबगे तुंगदा मदुगी ओना तैनबदा लैरिबा मियुसिंग अदुना हौजिक सिदुना तादुना लैरिबा सिंग अमदी हौजिक हिंदुना लैरिबा नुपी मचा सिंग अदुदा मखोइना नतबा थबक कया अमा तौरबगे तुंगदा मफम अदुमकता मखोइना कापतुना हातोकलमलगा मखोइ सिंग अदो अदुमक चतख्रे थौदोक असिदगिदी का मनुंग अदो
ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯊꯣꯛꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯠꯂꯝꯕꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇꯁꯨ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯗꯤ ꯔꯦꯂꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯧꯈꯤ, ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯕ ꯐꯪꯈꯤꯗꯦ, ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯐꯝ ꯑꯗꯣ ꯇꯝꯅꯕ ꯃꯐꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯍꯤ 2 ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯄꯨꯟꯅ 5ꯅꯤ꯫ ꯃꯈꯣꯏ 5ꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯄ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯃꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯑꯃ ꯃꯥꯡꯈ꯭ꯔꯕꯁꯨ ꯅꯣꯡꯉꯥꯜꯂꯒ ꯐꯪꯒꯅꯤ ꯈꯟꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯈꯤ, ꯑꯗꯨꯒ ꯑꯃꯃꯨꯛ ꯃꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯥꯡꯈꯤꯕ ꯑꯃꯠꯇ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯥꯡꯅꯔꯛꯄ ꯑꯗꯨꯗ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏ 3 ꯑꯗꯨꯗꯤ ꯀꯤꯅꯔꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡ ꯍꯞꯇꯥ ꯑꯃ ꯐꯥꯕꯗ ꯍꯥꯟꯅꯅ ꯃꯥꯡꯈ꯭ꯔꯕ ꯃꯈꯣꯏ 2 ꯑꯗꯣ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯆꯠꯂꯛ-ꯊꯔꯛꯇꯕꯗꯒꯤ ꯃꯁꯥꯁꯤꯡ ꯑꯗꯣ ꯃꯌꯥꯡ ꯏꯀꯪ ꯀꯪꯁꯤꯜꯂꯤ, ꯃꯃꯤꯠ ꯀꯨꯁꯜꯂꯤ, ꯃꯤꯠꯈꯥ ꯃꯨꯁꯜꯂꯤ, ꯌꯦꯡꯕꯗ ꯃꯤ ꯃꯥꯟꯗꯕ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛ ꯑꯣꯏꯅ ꯇꯧꯔꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯥꯍꯩꯗꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯆꯥꯔꯨꯕꯒꯤ ꯃꯃꯤꯁꯨ ꯇꯥꯔꯤ, ꯃꯆꯤꯟꯕꯥꯜ ꯑꯗꯨꯗ ꯏꯁꯨ ꯇꯩꯔꯤ꯫ ꯋꯥꯈꯜ ꯃꯥꯡꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯅ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏ 2ꯗꯣ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯉꯛꯂꯤꯕꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯊꯣꯡꯁꯨ ꯍꯥꯡꯕ ꯅꯠꯇꯦ, ꯃꯄꯥꯟꯗꯒꯤ ꯁꯣ ꯂꯣꯜꯂꯤꯕꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯉꯛꯂꯤꯕꯅ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯧꯗꯨꯅ ꯑꯃꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯗꯨꯅ ꯑꯅꯥꯕꯁꯤꯡ ꯑꯗꯣ, ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯋꯥꯕ ꯇꯥꯔꯕ ꯃꯈꯣꯏ 2ꯗꯣ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥ 2 ꯍꯦꯟꯅ ꯂꯥꯌꯦꯡꯅꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯗꯣ ꯋꯥꯈꯜ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯤꯕꯗ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯂꯥꯛꯂꯒ "ꯑꯩꯕꯨ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯕꯨ ꯍꯥꯠꯇꯣꯔꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯏ" ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯔꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯒꯠꯂꯒ ꯀꯅꯥꯅꯣ ꯃꯈꯣꯏꯅ ꯇꯥꯟꯅꯔꯛꯂꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯎꯏ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯧꯔꯨꯕ ꯃꯇꯝꯗꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ, ꯃꯣꯏꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯅꯈꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯣ ꯇꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯁꯨ ꯃꯉꯣꯟꯗ ꯍꯟꯅ ꯌꯦꯡꯗꯅ "ꯅꯈꯣꯏꯅ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯆꯪꯂꯛꯂꯤꯕꯅꯣ? ꯅꯈꯣꯏꯅ ꯆꯪꯂꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯤꯔꯝꯂꯣꯏꯗꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯨ ꯂꯩꯈꯥ ꯇꯥꯔꯝꯂꯣꯏ, ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯋꯥꯈꯤꯕ ꯑꯗꯨꯒꯨꯝꯅ ꯋꯥꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯁꯨ ꯇꯝꯈꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯇꯝꯂꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯁꯨ ꯇꯝꯈꯤ꯫ ꯃꯈꯣꯏꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏ ꯅꯨꯄꯤ 3 ꯑꯗꯣ ꯂꯥꯛꯇꯨꯅ ꯃꯈꯣꯏꯗ ꯐꯨꯕ ꯆꯩꯕ ꯑꯃꯗꯤ ꯊꯤꯅ ꯉꯥꯡꯕ ꯀꯌా ꯑꯃ ꯇꯧꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯒꯤ ꯎꯆꯤꯅꯆꯤꯡꯕꯁꯨ ꯂꯪꯁꯤꯜꯂꯛꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯣ ꯇꯝꯅꯔꯤ꯫ ꯊꯥꯖꯕ ꯌꯥꯗ꯭ꯔꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯨꯂꯤꯁꯁꯤꯡ ꯑꯃꯗꯤ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯈꯔꯗꯤ ꯐꯒꯠꯂꯛꯂꯕ ꯃꯈꯣꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯁꯨ ꯄꯨꯡꯉꯛ ꯉꯛꯏ꯫ ꯀꯅꯥꯁꯨ ꯂꯩꯇꯕ ꯏꯍꯥꯡ ꯍꯥꯡꯕ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯀꯥꯁꯨ ꯂꯩꯇꯕ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯨꯟꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯃꯈꯣꯏ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯄꯨꯂꯤꯁꯁꯤꯡ ꯌꯥꯎꯅ ꯊꯤꯕ ꯌꯥꯕ ꯊꯤꯈ꯭ꯔꯕꯅꯤ꯫ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏ 3ꯗꯣ ꯅꯨꯃꯤꯠ 2-3 ꯐꯥꯎꯕ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏ 2ꯕꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ 3ꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯀꯔꯤꯒꯤꯗꯃꯛꯇ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯊꯣꯛꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯄꯨꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯉꯥꯡ ꯁꯛꯄ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯇꯥꯈꯤꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯗꯣ ꯀꯨꯏꯅ ꯁꯥꯡꯅ ꯑꯣꯠ ꯅꯩꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯅ ꯉꯥꯡꯕ ꯁꯛꯄ ꯑꯗꯣ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯕꯗꯒꯤ ꯊꯣꯡ ꯑꯗꯣ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯥꯡꯇꯣꯛꯄꯤꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯗꯣ ꯌꯨꯝꯕꯨ ꯑꯗꯨꯅ ꯎꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯛꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯔꯤ꯫ ꯑꯃꯨꯛꯁꯨ ꯊꯥꯖꯒꯗꯕ ꯑꯃꯗꯤ ꯑꯃꯨꯛꯁꯨ ꯊꯥꯖꯔꯣꯏꯗꯕ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡꯁꯨ ꯃꯀꯣꯛ ꯄꯥꯏꯔꯤ꯫ ꯇꯁꯦꯡꯅ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯈꯤꯕ ꯅꯨꯄꯤ ꯃꯆꯥ 3 ꯑꯗꯣ ꯍꯤꯡꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯂꯕ꯭ꯔꯥ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯃꯟ ꯈꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯌꯦꯡꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯐꯅ ꯀꯨꯏꯅ ꯌꯦꯡꯁꯤꯜꯂꯕꯒꯤ ꯇꯨꯡ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯗꯕꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯨ ꯑꯗꯨꯃꯛ ꯇꯣꯛꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯨꯝꯕꯨ ꯑꯗꯨꯗ
ꯍꯥꯟꯅꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯉꯥꯎꯅ ꯐꯩꯅ ꯂꯩꯔꯝꯕ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯇꯞꯅ ꯐꯪꯉꯛꯈꯤꯕ ꯃꯈꯣꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯂꯥꯛꯇꯨꯅ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯛꯂꯒ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯉꯥꯎꯅ ꯐꯩꯅ ꯅꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯐꯔꯨꯔꯕꯒꯤ ꯇꯨꯡꯗ ꯉꯥꯎꯅ ꯐꯩꯅ ꯑꯃꯨꯛ ꯅꯥꯔꯛꯄꯗꯒꯤ ꯃꯥꯏꯕ ꯌꯦꯡꯂꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤ ꯂꯩꯍꯧꯔꯦ, ꯑꯗꯨꯅ ꯊꯋꯥꯏ ꯃꯤ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯂꯥꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏ ꯃꯉꯥꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯈꯔ ꯂꯩꯔꯦ꯫ ꯊꯋꯥꯏ ꯑꯗꯣ ꯇꯥꯟꯊꯣꯛꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛ ꯉꯥꯎꯅ ꯐꯩꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯦ ꯂꯥꯌꯦꯡꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯄꯥꯎ ꯇꯝꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯣ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯐꯥꯎꯕꯗ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯆꯠꯂꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯕꯗꯒꯤ ꯀꯔꯤ ꯀꯝꯗꯧꯅ ꯃꯈꯣꯏꯅ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯊꯩ ꯊꯤꯕ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯁꯦꯠꯅ ꯆꯥꯅꯔꯝꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯏꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯀꯥꯁꯤꯜꯂ ꯇꯥꯁꯤꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯝꯅ ꯊꯦꯡꯅꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯃꯗꯤ ꯏꯁꯤꯡꯗꯣ ꯁꯤꯠ ꯅꯥꯟꯅ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯂꯕ ꯑꯃꯗꯤ ꯁꯦꯡꯗꯣꯛꯂꯕꯒꯤ ꯇꯨꯡꯗ ꯐꯤꯔꯣꯜ ꯑꯗꯣ ꯃꯊꯪ ꯃꯩ ꯊꯥꯗꯨꯅ ꯇꯥꯟꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯂꯤꯕ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯒꯤꯃꯛ ꯑꯣꯏꯔꯝꯃꯤ, ꯃꯈꯣꯏ ꯑꯃꯒꯤꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤ ꯈꯛꯇꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯈꯤꯕꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯥꯏꯔꯦꯝꯂꯦꯟꯗ ꯇꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯗꯕ ꯊꯋꯥꯏ ꯑꯃꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯀꯥ ꯑꯗꯨꯗ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯀꯥ ꯑꯗꯣ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤ ꯈꯔ ꯑꯃꯨꯛ ꯂꯩꯔꯝꯃꯤ, ꯈꯔ ꯑꯃꯨꯛ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯨꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯈꯛꯇꯃꯛ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤ ꯂꯩꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯅ ꯃꯇꯝ ꯈꯔ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕ ꯅꯣꯡꯖꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯑꯃ ꯁꯥꯐꯣꯡꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯋꯥꯔꯤ ꯂꯤꯕ ꯆꯞ ꯂꯦꯞꯈꯤ꯫ ꯑꯗꯨꯒ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯗ ꯃꯃꯤꯠ ꯑꯗꯣ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯃꯨꯟꯅ ꯌꯦꯡꯅꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯇꯥꯔꯤꯕ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯂꯦ, ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯊꯣꯛꯈꯤ ꯍꯥꯏꯕꯁꯦ ꯈꯪꯂꯛꯈꯤ꯫ ꯑꯗꯨꯗꯨꯒ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯦꯝꯍꯧꯔꯤꯕ ꯊꯋꯥꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯂꯦꯝꯍꯧꯕꯗꯨꯅꯤ ꯍꯥꯏꯕꯁꯦ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯅ ꯈꯪꯂꯛꯂꯦ꯫ ꯃꯗꯨ ꯈꯪꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ, ꯋꯥꯔꯤ ꯂꯤꯅꯔꯤꯕ ꯃꯤ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯅꯝꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯁꯦꯡꯕ ꯅꯠꯇꯦ, ꯑꯁꯤꯕ ꯊꯋꯥꯏꯒꯤ ꯚꯨꯠ ꯑꯣꯟꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯊꯋꯥꯏ ꯃꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯂꯛꯂꯦ꯫ ꯃꯗꯨ ꯈꯪꯂꯛꯄꯗ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯀꯞꯂꯨꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯗꯣ ꯃꯌꯥ ꯑꯗꯣ ꯏꯍꯤ ꯍꯤꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯌꯥ ꯑꯗꯣ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝꯗ ꯍꯤꯒꯠꯂꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯈꯌꯦꯠ ꯑꯗꯣ ꯌꯥꯝꯅ ꯁꯥꯡꯉꯤ, ꯑꯗꯨꯒ ꯂꯥꯎꯅ ꯀꯥꯊꯣꯔꯛꯏ꯫ ꯃꯃꯤꯠ ꯑꯗꯨꯁꯨ ꯃꯨꯁꯤꯟ ꯃꯨꯔꯝꯕꯗꯒꯤ ꯏꯂꯪ ꯂꯪꯈꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯦꯟꯗꯜ ꯑꯗꯣ ꯃꯨꯠꯀꯦ ꯇꯧꯔꯛꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯁꯕ꯭ꯗꯁꯤꯡ ꯑꯗꯨꯗ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯀꯞꯈꯤꯕꯗꯒꯤꯗꯤ ꯍꯧꯖꯤꯛ ꯈꯪꯍꯧꯗꯅ ꯀꯦꯟꯗꯜ ꯑꯗꯣ ꯃꯨꯠꯈ꯭ꯔꯦ꯫ ꯀꯦꯟꯗꯜ ꯑꯗꯨꯅ ꯍꯦꯛ ꯃꯨꯠꯈꯤꯕꯒ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥ ꯌꯥꯝꯅꯀꯟꯅ ꯀꯣꯟꯁꯤꯟꯅꯔꯒ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ꯫ ꯑꯗꯨꯒ ꯀꯅꯥ ꯂꯩꯕꯒꯦ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯃꯐꯝ ꯑꯁꯤꯗ ꯕꯨꯠ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯣꯏꯕꯒ ꯑꯗꯨꯒ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯀꯟꯅ ꯇꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯅ ꯂꯥꯎꯔꯤꯕꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤꯉꯩ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯀꯅꯥꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ, ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯕꯒꯦ ꯌꯦꯡꯒꯦ, ꯅꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯇꯥꯍꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯥꯝꯅꯥꯅ ꯉꯁꯥꯏ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯍꯥꯏꯈꯤꯕ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯦ ꯍꯥꯏꯕꯁꯦ ꯈꯪꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯝꯅꯥꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ, ꯅꯪꯕꯨ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯅꯠꯇꯦ, ꯃꯗꯨꯗ ꯑꯣꯏꯅ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗ꯭ꯔꯒ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯃꯟ ꯈꯨꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯗꯤ ꯅꯪ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ, ꯑꯩꯈꯣꯏ ꯂꯥꯜꯂꯦ, ꯍꯌꯦꯡꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯋꯥ ꯉꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯃꯃꯤ ꯑꯗꯨꯅ ꯀꯔꯤ
ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯆꯪꯉꯛꯄꯗꯒꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯤꯕꯗꯣ ꯅꯈꯣꯏꯅ ꯆꯪꯕꯤꯔꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯤꯔꯝꯂꯣꯏꯗꯕꯅꯤ ꯅꯈꯣꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯇꯨꯝꯃꯟꯅꯕ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯗꯤ ꯃꯁꯥꯗꯣ ꯄꯥꯈꯠꯈꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯑꯣꯂꯤꯚꯤꯌꯥꯁꯨ ꯀꯞꯇꯅ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯏꯆꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯋꯥ ꯉꯥꯡꯉꯤ ꯑꯗꯨꯝꯅ ꯇꯧꯔꯕꯁꯨ ꯈꯪꯍꯧꯗꯦ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯀꯥꯡꯊꯣꯜ ꯑꯗꯣ ꯃꯅꯤꯡ ꯃꯃꯥꯡ ꯅꯤꯛꯄ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯇꯝꯅꯥꯗꯤ ꯍꯥꯟꯅꯗꯒꯤ ꯃꯀꯣꯛ ꯉꯥꯎꯕꯒꯤ ꯂꯩꯅꯥꯒ ꯂꯩꯕꯒ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯨꯃꯤꯟꯅ ꯂꯦꯛꯊꯈ꯭ꯔꯤ ꯇꯝꯅꯥꯅ ꯋꯥꯟꯊꯈꯤꯕ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥ ꯇꯝꯅꯥꯕꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯣꯟꯈꯠꯂꯒ ꯇꯝꯅꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯑꯣꯂꯤꯚꯤꯌꯥꯁꯨ ꯀꯤꯃꯟꯈꯤꯕꯅ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯅ ꯑꯩꯁꯨ ꯇꯝꯅꯥꯒꯨꯝꯅ ꯑꯃꯨꯛꯇ ꯋꯥꯟꯊꯖꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯗꯨꯅ ꯃꯑꯣꯟ ꯀꯌꯥ ꯑꯃ ꯈꯟꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯑꯣꯂꯤꯚꯤꯌꯥꯅ ꯇꯝꯅꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯒ ꯃꯃꯥꯏ ꯑꯗꯣ ꯇꯝꯅꯥꯗ ꯅꯣꯟꯊꯔꯒ ꯇꯝꯅꯥ ꯍꯥꯏꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯥꯔꯣꯝꯒꯤ ꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯇꯨꯡꯂꯣꯝꯗ ꯍꯥꯏꯒꯠꯈꯤ ꯑꯗꯨꯃ ꯇꯧꯕꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯅ ꯃꯈꯨꯠ ꯑꯗꯣ ꯐꯔ ꯍꯥꯏꯗꯨꯅ ꯀꯅꯥꯅꯣ ꯑꯗꯨꯃ ꯇꯧꯔꯛꯀꯅꯨ ꯏꯆꯦ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯑꯩꯕꯨ ꯑꯣꯠ ꯅꯩꯕꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯑꯣꯏꯅ ꯍꯥꯠꯄꯤꯔꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯃꯃꯤ ꯑꯗꯨꯅ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯂꯥꯎꯈꯤꯕꯁꯨ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯅꯥꯗ ꯍꯥꯞꯈꯤꯗꯕꯅꯤ ꯍꯦꯟꯅ ꯑꯗꯨꯝ ꯑꯋꯥꯕ ꯄꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯥꯡꯉꯨ ꯅꯈꯣꯏꯁꯨ ꯈꯥꯡꯉꯨ ꯑꯩꯅ ꯋꯥꯈꯤꯕꯗꯣ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯕꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏꯁꯨ ꯈꯪꯉꯨ ꯑꯗꯨꯝꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ ꯑꯣꯂꯤꯚꯤꯌꯥꯗ ꯑꯣꯠ ꯅꯩꯕ ꯂꯦꯞꯇꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯗꯣ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯐꯩꯖꯨꯞ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯀꯨꯞꯁꯤꯜꯂꯒ ꯇꯝꯅꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯣꯟꯁꯤꯟꯅꯔꯒ ꯂꯩꯔꯒꯦ ꯈꯜꯂꯗꯨꯅ ꯐꯩꯖꯨꯞ ꯑꯗꯨ ꯀꯣꯏꯃꯥ ꯃꯥꯔꯛꯏ ꯑꯁꯨꯝꯅ ꯃꯥꯔꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯅꯪꯒꯟꯗ ꯃꯥꯔꯨꯔꯦ ꯑꯗꯨꯅ ꯃꯥꯔꯨꯕꯗꯨꯗ ꯑꯣꯂꯤꯚꯤꯌꯥ ꯀꯟꯅ ꯂꯥꯎꯔꯒ ꯑꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯒꯨꯗ꯭ꯔꯨꯡ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕꯗꯣ ꯑꯣꯂꯤꯚꯤꯌꯥꯅ ꯃꯈꯣꯜ ꯇꯥꯔꯤ ꯃꯗꯨ ꯅꯠꯇꯅ ꯂꯥꯏꯔꯤꯛꯄꯨ ꯀꯟꯅ ꯖꯦꯔꯦꯠ ꯂꯥꯎꯅ ꯐꯥꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯣꯂꯤꯚꯤꯌꯥꯗꯤ ꯑꯃꯨꯛꯇꯣꯏꯕ ꯃꯁꯥꯗꯣ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯃꯍꯥꯛꯀꯤ ꯀꯤꯕꯒꯤ ꯄꯟꯈꯩ ꯌꯧꯕ ꯍꯥꯏꯕꯗꯨ ꯂꯣꯏꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯒꯤ ꯅꯥꯔꯨꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯣꯂꯤꯚꯤꯌꯥ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯣꯂꯤꯚꯤꯌꯥ ꯍꯣꯏꯃꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯣꯡꯊꯣꯛꯇꯨꯅ ꯇꯝꯅꯥꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯒ ꯀꯟꯅ ꯂꯥꯎꯅ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯈꯤ ꯑꯣꯂꯤꯚꯤꯌꯥ ꯃꯈꯣꯡ ꯑꯗꯣ ꯐꯔꯪ ꯆꯣꯡꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯔꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯈꯤ ꯃꯀꯣꯛꯇ ꯊꯦꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯔꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯃꯊꯛ ꯍꯥꯏꯕꯗꯤ ꯌꯨꯝꯒꯤ ꯌꯨꯝꯊꯛꯂꯣꯝꯗ ꯃꯈꯣꯡ ꯑꯗꯨꯅ ꯌꯥꯟꯈꯠꯂꯒ ꯃꯃꯥꯏ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯌꯨꯡꯊꯔꯒ ꯃꯁꯝ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯁꯣꯔꯣ ꯌꯥꯟꯊꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗꯅꯤ ꯁꯝ ꯑꯗꯣ ꯃꯍꯥꯛꯅ ꯊꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯃꯄꯥꯗ ꯌꯥꯟꯊꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯛꯈꯤ ꯃꯗꯨ ꯈꯪꯂꯛꯄꯗ ꯑꯣꯂꯤꯚꯤꯌꯥ ꯑꯃꯨꯛ ꯄꯥꯛꯊꯔꯒ ꯇꯝꯅꯥꯕꯨ ꯀꯣꯏꯃꯥ ꯃꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯗꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯑꯣꯂꯤꯚꯤꯌꯥꯗ ꯑꯣꯂꯤꯚꯤꯌꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯇꯝꯅꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯣꯂꯤꯚꯤꯌꯥ ꯇꯧꯐꯝ ꯈꯪꯗꯦ ꯃꯁꯥ ꯑꯗꯨ ꯀꯤꯃꯟꯈꯤꯕꯅ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯗꯨ ꯇꯥꯈꯠꯇꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯇꯥꯁꯤꯟꯖꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯣꯡꯁꯨ ꯀꯟꯅ ꯈꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯑꯣꯂꯤꯚꯤꯌꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯝꯅ ꯑꯣꯂꯤꯚꯤꯌꯥꯅ ꯇꯨꯃꯤꯟꯅ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯞꯅ ꯅꯥꯜꯂꯛꯈꯤ ꯑꯗꯨꯃ ꯅꯥꯜꯂꯛꯄꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯗꯣ ꯃꯅꯪꯒꯟ ꯑꯗꯨ ꯊꯦꯛꯇꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯑꯇꯩꯗꯒꯤ ꯆꯣꯡꯊꯔꯒ ꯃꯍꯥꯛꯅ ꯊꯣꯡ ꯂꯩꯈꯤꯕ ꯑꯗꯣꯝꯗ ꯃꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥ ꯀꯞꯄꯁꯨ ꯂꯦꯞꯄ ꯅꯠꯇꯦ ꯑꯗꯨꯒ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤꯕꯅꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯥꯗꯨꯅ ꯆꯠꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯟꯅꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥ ꯀꯤꯃꯟꯈꯤꯕꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗꯗꯨꯅ ꯃꯁꯥ ꯑꯗꯣ ꯐꯗꯥꯛ ꯇꯥꯗꯨꯅ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯐꯝꯊꯔꯛꯂꯤ ꯑꯗꯨꯒ ꯁꯟꯁꯥ ꯁꯥꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯣ ꯀꯗꯣꯝ ꯃꯥꯏꯀꯩꯗꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯂꯛꯏ ꯑꯁꯨꯝꯅ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯂꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯣ ꯈꯔ ꯃꯈꯩꯗꯤ ꯉꯥꯜꯂꯔꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯁꯣꯝ ꯋꯥꯡꯃꯔꯣꯝꯗ ꯉꯥꯟꯕꯅꯤ ꯑꯗꯨꯝꯅ ꯉꯥꯟꯈꯤꯕꯗꯨꯗ ꯃꯍꯥꯛꯅ ꯊꯣꯡꯖꯤꯟꯗꯣ ꯑꯁꯨꯝ ꯅꯥꯀꯟꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯊꯣꯡꯖꯤꯟ ꯂꯩꯈꯤꯕ ꯑꯗꯣꯝꯗ ꯄꯔꯞ ꯆꯠꯅꯅꯕ ꯍꯣꯠꯅꯩ
aduna mahana parap chatnaba honaba aduta mahaki makhong ado kanagumba miyu yamana pairaga maning lomda soro laktun singki aduma tawbada Olivia kanna lauraga manakra kari lebuno haduna koima mar'i asumna pot janba yaba kari legi haduna koima maraka matamda karigumba posak amada tap auna paihuri mado kanagumba amagi chot lawba makhongni adumna makhong aduta pairu matamaduta ahanbadadi Olivia kangdol makhongni haiduna khallubani adugadi chot lawrakpa aduta Olivia siri kangdol makhong natri migi makhongni khaiba khanglakpatagi khongnam lomda matharubada makhong ado asingwa maki migi makhong oiduna leramle matamaduta Olivia kanna lawraka makhong ado thadoki masidagidi Olivia phamung aduki kang khromda chingchankhri matamaduta tamna do gyan amuk lakhi matamaduta tamna na karino mamli basibo Olivia asumna tamna Olivia hadna korokpada Olivia do kang khamanung lomdagi tamna ayamna wari adumna Olivia na ayamna wari tamna hadna korokpaduta tamna do swai laukri masidagi di ngasai mana wanchadingi gi mamang tawkiba thodoksinga do mathang ludi ningsinglekli aduma ningsingdubada tamna su masa do kiman khibana kari tawgudabno haiba khangdri masidagi di tamna Olivia haiduna phamung aduta koima maduna jinglei matamaduta phamungi khuyaromda kanagumba miyu yama kundum tasallaga tumduna phamduna leibado mahana mabada thingnari matamadu tamna Olivia nangsida kedaino asumna harga mahana koima maruri asumna maruba matamda mahana hojik thingnariba misak adudi Olivia gi sawong sabanga manadi matam punamakta Olivia di khongaw setuna leibani aduga hojik mahana maruri nupi adudi phanek sepagum tawri aduga masamsu yamna sangi Olivia di masam sangdi mangakta masam kakpani adugi sumathakta Olivia di masa yamna pai aduga hojik mahana mabda thingaribasina masa yamna noi chawi tawriba saktam aduda tamna khangli masidi Olivia natre haibasi adumna tamna Olivia natti haiba khanglakpadagi mahana mafamado thadoktuna sakhinaba honarakpada hojik kundum tasallaga leiramba do tapna tamna gi manak tamna asum nakchalakpagum tawi adumna mangonda nga tharakpagum nakchalakpagum thoro onsilakpagum torokpaduta tamna do kanna lauraga Olivia haiduna koikau kawi asumna tamna koikau kaupa aduta ka aduki manungda ngasai chatkhiba dugumna gudrung dawbagi makhol chakpaki khonjel tarakli aduga tamna gi manakong mayada kanano khangdaba miyu yamana tamna haiduna korki khonjel adu tabada tamna do swai laukiduna makut masapuna makhaidotuna Olivia haiduna kawi matamada Olivia na kang khadegi aisida leiri aibu amukta kang khazidagi singthokpiyu kanagumba amana aibu namsinduna thamle ai sor honbo wari ai soina siba tare tamna aibu amukta kanbiyo haiduna nasonana laurakli khonjel adu tabada tamna phan chongthaduna phamugi kang khaduda koima mar'i asumna koima marakpada Olivia gi makut aduda mahana pairori adubu tamna khangprek khangduna hoima haiduna amu makut adu chingsinduna kadom nakandano amada chenthokdubada kangtholgi makhong aduda makong jesenduna makok adu sathina nari masidagidi Olivia na nang la hoji aigi khuta parek libado haiduna kori tanana hoi mani haiduna amuk hana mar'i asumna akiba punama khangjillaga manabadagidi Olivia gi makut aduda tamna pairi masidagidi tamna Olivia do soro laktuna kang khadeki chingthorei adumna tawraga makoi ani du yamna thuna phamung aduda maraduna kakhalakle aduga phajup ado koima maraga makoi ani supsali adumna tawriba matawaduta yamna kanna ka adugi manungadi nupi yamana yamna hainadana nokli adumna tawbaduta Olivia na aikoi hoji kari tawgadabano aikoina laujabasu asongki kaagi mapansinga leiriba miyoising amasina amata tadri aduga thongomda chethogadabadasu hoji nupi yamana thatuna leiri aikoi hoji kari tawgadabano but nupi ase aikoina karamna ngamgadabano haiduna makoi ani kaptuna wari sanari adumna tawringai gi matamaduta yummadugi yumthakta kanagumba miyu yamana petrek chatpagi makhol tari aduga thongnaw punamak amu hangdok amu donsan gamga gi makhon kaya amasu tari adumna thong hangdok hangjin tawbagi khonjel adu tabada tamnana thong hangdok libase apangi anganba kharadi soduna khanglagani aduna yinghorasi haiduna phajub haidoklagi jingluba matamdadi thong di hangdokti aduga thong ado lonthok lonchen tawbagi khonjel kaya ama tari asumna tabadagidi tamna amadi Olivia phajub ado amuk maksa pumba khumjillaga tumina maktum tasanduna leiri adumna leiringai gi tanja adum maktada
ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯅꯔꯒ ꯆꯪꯂꯛꯄ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛꯀꯁꯨ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯆꯪꯁꯤꯜꯂꯛꯂꯒ ꯐꯨꯅ ꯆꯩꯅꯕ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯂꯥꯎꯅ ꯈꯣꯡꯅꯕꯒꯤ ꯈꯣꯟꯖꯦꯜꯅ ꯀꯥ ꯑꯗꯣ ꯄꯨꯡꯅꯤꯜ ꯅꯤꯜꯂꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯅ ꯈꯪꯂꯤ꯫ ꯉꯁꯥꯏ ꯅꯨꯄꯤ ꯑꯃꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯎꯈꯤꯕꯁꯤꯡ ꯑꯗꯣ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯝꯅ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯇꯥꯝꯅꯥꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯥꯝꯅꯥꯅ ꯑꯣꯂꯤꯚꯤꯌꯥꯗ ꯃꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯅꯨꯄꯤ ꯑꯁꯦ ꯇꯥꯟꯊꯣꯛꯈꯤꯅꯅꯕ ꯑꯩ ꯆꯂꯥꯛ ꯑꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯣꯂꯤꯚꯤꯌꯥꯅ ꯅꯪ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯝꯅꯥꯅ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯔꯒ ꯐꯩꯖꯨꯞ ꯑꯗꯣ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯁꯣꯝꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯇꯥꯝꯅꯥꯅ ꯏꯆꯦ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯑꯣꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯅꯪꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯄꯤꯈ꯭ꯔꯦ ꯍꯥꯏꯕ꯫ ꯃꯗꯨꯒꯤ ꯂꯃꯟꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯩꯈꯣꯏꯗ ꯅꯪꯅ ꯈꯨꯝꯂꯔꯤ꯫ ꯑꯗꯨꯕꯨ ꯏꯆꯦ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯠꯂꯨ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯍꯪꯖꯍꯧꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯛꯄꯗꯨꯗ ꯇꯥꯝꯅꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯣꯂꯤꯚꯤꯌꯥꯗꯤ ꯃꯁꯥ ꯄꯨꯝꯕ ꯐꯩꯖꯨꯞ ꯀꯨꯞꯁꯜꯂꯒ ꯇꯥꯝꯅꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯀꯣꯜꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯝꯅꯥꯅ ꯏꯆꯦ ꯍꯥꯏꯌꯨ ꯃꯈꯣꯏ ꯑꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯐꯤꯔꯣꯟ ꯑꯃꯗꯤ ꯏꯅꯆꯤꯡꯕ ꯀꯌꯥ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯒꯤ ꯃꯈꯣꯏ ꯂꯩꯔꯝꯂꯦꯟꯗ ꯇꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯆꯦꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯂꯦꯟꯗ ꯆꯠꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅ ꯏꯆꯦꯒꯤ ꯀꯔꯤ ꯄꯣꯠ ꯆꯤꯊꯕ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯝꯅꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯨꯄꯤ ꯑꯗꯨꯗ ꯅꯪꯒꯤ ꯀꯔꯤ ꯄꯣꯠ ꯆꯤꯊꯍꯧꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯖꯟꯗꯨꯅ ꯂꯩꯔꯤꯕꯅꯣ? ꯊꯋꯥꯏ ꯑꯗꯨꯅ ꯂꯩꯔꯝꯂꯦꯟꯗ ꯇꯤꯟꯕ ꯉꯝꯗ꯭ꯔꯤꯕꯅꯣ? ꯃꯤꯔꯥꯠ ꯂꯝꯕꯥ ꯑꯣꯏꯅ ꯀꯥ ꯑꯁꯤꯗꯒꯤ ꯍꯦꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯃꯊꯪ ꯃꯊꯪ ꯍꯪꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯨꯈꯨꯝ ꯈꯨꯝꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯝꯅꯥꯅ ꯃꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯣ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤ꯫ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕ ꯃꯇꯝ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯇꯥꯝꯅꯥꯅ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯇꯥꯝꯅꯥꯅ ꯍꯥꯏꯌꯨ ꯏꯆꯦ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯥꯛ ꯌꯧꯕ ꯉꯝꯗ꯭ꯔꯤꯕꯅꯣ? ꯅꯪꯒꯤ ꯀꯔꯤ ꯄꯣꯠ ꯆꯤꯊꯍꯧꯗꯨꯅ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯝꯅꯥꯅ ꯑꯣꯂꯤꯚꯤꯌꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯣꯂꯤꯚꯤꯌꯥ ꯅꯪꯁꯨ ꯍꯪꯉꯨ꯫ ꯑꯩꯅ ꯋꯥꯍꯪ ꯑꯁꯦ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯁꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯦ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯌꯨ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ? ꯅꯍꯥꯛꯀꯤ ꯀꯔꯤ ꯄꯣꯠ ꯋꯥꯠꯂꯤꯕꯒꯦ? ꯅꯍꯥꯛꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯇꯧꯔꯒꯦ꯫ ꯅꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯒꯦ꯫ ꯂꯩꯔꯩꯕꯥꯛꯇ ꯏꯪꯅ ꯆꯤꯡꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ? ꯀꯔꯤꯒꯤꯗꯃꯛꯇ ꯃꯤ ꯑꯣꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯍꯪ ꯀꯌా ꯑꯃ ꯍꯪꯖꯤꯜꯂꯛꯄ ꯑꯗꯨꯗ ꯈꯥꯡꯄ ꯂꯥꯛꯄ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯤꯛꯅ ꯂꯥꯎꯅ ꯀꯞꯈꯠꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯊꯋꯥꯏ ꯑꯗꯨꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯥꯝꯅꯥꯅ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯈꯥꯟꯖꯤꯜꯂꯒ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏ ꯍꯥꯏꯌꯨ ꯅꯍꯥꯛꯀꯤ ꯀꯔꯤ ꯆꯤꯊꯍꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯎ ꯈꯣꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯨꯅ ꯍꯪꯖꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯣ ꯇꯨꯃꯤꯟꯅ ꯀꯞꯄꯗꯨ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯒꯤ ꯂꯩꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯂꯩꯔꯩꯕꯥꯛꯇ ꯍꯟꯈꯤꯕ ꯍꯥꯏꯕꯁꯦ ꯄꯥꯛ ꯑꯣꯏꯊꯣꯛꯂꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯏꯊꯣꯛꯂꯣꯏꯗꯣꯔꯤꯕꯅꯣ? ꯊꯋꯥꯏ ꯃꯃꯤ ꯑꯃꯅ ꯂꯩꯔꯝꯂꯦꯟ ꯌꯧꯗꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯁꯨꯃꯛ ꯂꯩꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯅꯪꯒꯤ ꯂꯩꯔꯂꯦꯝꯗ ꯌꯧꯈꯤꯕ ꯌꯥꯅꯕꯒꯤ ꯂꯝꯕꯤ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯣꯂꯤꯚꯤꯌꯥꯅ ꯆꯩꯔꯤ꯫ ꯑꯗꯨꯒ ꯇꯥꯝꯅꯥꯅꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯗꯨꯛ ꯌꯥꯝꯅ ꯅꯄꯥꯡꯒꯜ ꯀꯟꯕ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯅꯣ? ꯂꯩꯔꯝꯂꯦꯟꯗ ꯆꯠꯈꯤꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯁꯣꯏꯗꯅ ꯅꯍꯥꯛꯅ ꯈꯪꯉꯝꯒꯅꯤ꯫ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯎ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯍꯪꯉꯛꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛ ꯑꯁꯦ ꯅꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯄꯣꯠꯁꯛ ꯑꯁꯤꯅ ꯅꯈꯣꯏꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯑꯃꯨꯛ ꯅꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯅ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯍꯪꯉꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯃꯃꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯅꯄꯨꯟꯁꯤꯗ ꯍꯣꯠꯅꯔꯕꯁꯨ ꯐꯪꯂꯣꯏꯗꯕ ꯄꯣꯠꯁꯛꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯋꯥꯏ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯝꯅꯥꯅ ꯑꯣꯂꯤꯚꯤꯌꯥꯗ ꯈꯨꯖꯤꯟꯅ ꯁꯤꯛꯏ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯤ ꯑꯣꯂꯤꯚꯤꯌꯥꯅ ꯚꯥꯞ ꯇꯥꯗ꯭ꯔꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯀꯣꯡꯗ ꯆꯤꯔꯣꯟ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯝꯅꯥꯅ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯒꯠꯂꯒ ꯋꯥ ꯍꯪꯁꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯕꯒꯤ ꯇꯨꯡꯗ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯑꯗꯨꯝꯅ ꯑꯣꯠ ꯂꯩꯔꯤꯕꯅꯣ?
ꯃꯔꯝ ꯆꯥꯗꯅ ꯑꯣꯠꯅꯩꯔꯕꯗꯤ ꯇꯥꯏꯕꯪ ꯆꯦꯝꯕ ꯃꯄꯨꯅ ꯅꯍꯥꯛꯄꯨ ꯍꯦꯟꯅ ꯆꯩꯔꯥꯛ ꯄꯤꯔꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯋꯥ ꯍꯪꯈꯤ ꯃꯁꯤꯗꯒꯤꯗꯤ ꯊꯋꯥꯏ ꯃꯤꯔꯦꯞ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯌꯨꯝꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯂꯩꯕꯅꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯀꯥ ꯃꯅꯨꯡꯗ ꯑꯩꯅ ꯉꯍꯥꯟꯋꯥꯏꯗ ꯄꯤꯈꯤꯕ ꯔꯣꯁ ꯐꯖꯕ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯔꯣꯁ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯧ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯕꯤꯗ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯣꯂꯤꯚꯤꯌꯥꯅ ꯔꯣꯁ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯉꯣꯟꯗ ꯂꯩꯔꯝꯂꯤꯕ ꯑꯗꯨꯒ ꯔꯣꯁ ꯑꯗꯨꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯗꯨꯅ ꯅꯪꯅ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯔꯣꯁ ꯑꯗꯣ ꯑꯩꯒꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯛꯈꯤꯕꯅꯤ ꯈꯨꯗꯣꯜ ꯑꯗꯣ ꯑꯩꯅ ꯃꯣꯟ ꯃꯈꯥꯗ ꯊꯝꯗꯨꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯔꯤ ꯈꯟꯗꯨꯅ ꯂꯩꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯒ ꯑꯩꯕꯨ ꯍꯥꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯌꯨꯝꯕꯨ ꯑꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯔꯣꯁ ꯑꯗꯣ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯃꯥꯒꯤ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯊꯝꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯔꯣꯁ ꯑꯗꯨꯅ ꯑꯩꯕꯨ ꯉꯁꯤ ꯐꯥꯎꯕ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯔꯣꯁ ꯑꯗꯨꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯣ ꯑꯩ ꯃꯗꯨ ꯄꯨꯔꯒ ꯂꯩꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯉꯝꯂꯔꯣꯏ ꯍꯌꯦꯡ ꯑꯌꯨꯛ ꯁꯣꯏꯗꯅ ꯅꯪꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯀꯠꯂꯛꯂꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯦꯛ ꯂꯣꯏꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯂꯥꯛꯈꯤ ꯑꯗꯨꯒ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯂꯣꯏꯅꯃꯛ ꯄꯥꯊꯈ꯭ꯔꯤ ꯅꯣꯡ ꯍꯥꯡꯈ꯭ꯔꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯊꯋꯥꯏ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯤ ꯍꯥꯏꯅꯈꯤꯕ ꯑꯃꯗꯤ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯅꯔꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯅꯣꯡ ꯉꯥꯝꯐꯨ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯅ ꯈꯪꯂꯤ ꯊꯋꯥꯏꯃꯤ ꯑꯗꯨꯅ ꯃꯄꯥꯡꯒꯜ ꯍꯟꯊꯔꯛꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯋꯥꯍꯪ ꯍꯪꯕꯗ ꯊꯋꯥꯏꯃꯤ ꯑꯗꯨꯅ ꯀꯞꯈ꯭ꯔꯤꯕꯗꯣ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯁꯤꯅꯅꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯂꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯊꯣꯔꯛꯂꯒ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯌꯨꯝꯕꯨ ꯑꯗꯨꯗ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯑꯗꯨꯒ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯔꯣꯁ ꯑꯗꯣ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯊꯋꯥꯏ ꯑꯗꯨꯗ ꯄꯤꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯌꯨꯝ ꯑꯁꯤꯗ ꯑꯣꯠ ꯅꯩꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯈꯣꯏꯅ ꯇꯝꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯅꯪꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯔꯣꯁ ꯑꯃꯒ ꯂꯧꯔꯨꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯣꯏ ꯂꯧꯔꯨꯏ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯤꯠ ꯅꯥꯟꯅ ꯂꯤꯔꯕꯒꯤ ꯇꯨꯡꯗ ꯔꯣꯁ ꯑꯗꯣ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯔꯣꯁ ꯑꯃꯅꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯃꯇꯝꯗ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯊꯧ ꯇꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯩꯁꯨ ꯅꯍꯥꯟꯗꯒꯤ ꯃꯪꯍꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯇꯠꯇꯅ ꯂꯥꯛꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯏ ꯃꯗꯨ ꯄꯨꯝꯅꯃꯛ ꯔꯣꯁ ꯑꯁꯤꯅ ꯑꯣꯏꯔꯦꯀꯣ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯀꯤꯔꯛꯄꯗꯒꯤ ꯔꯣꯁ ꯑꯗꯣ ꯃꯄꯥꯕꯨꯡꯗ ꯁꯤꯟꯅꯈ꯭ꯔꯤ ꯔꯣꯁ ꯑꯗꯣ ꯃꯄꯥꯕꯨꯡꯅ ꯐꯥꯎꯕ ꯄꯥꯏꯕ ꯀꯤꯕꯗꯒꯤ ꯇꯥꯝꯅꯥꯗ ꯂꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯇꯥꯝꯅꯥꯅ ꯔꯣꯁ ꯑꯗꯣ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯌꯨꯝꯕꯨ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃ ꯀꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯨꯞꯅ ꯃꯨꯟꯅ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯆꯨꯝꯂꯤ ꯔꯣꯁ ꯑꯁꯦ ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯃꯃꯤ ꯑꯗꯨꯗ ꯀꯠꯈ꯭ꯔꯁꯤ ꯃꯗꯨ ꯅꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯩ ꯑꯁꯦ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌా ꯇꯧꯗꯨꯅ ꯔꯣꯁ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯩ ꯊꯥꯗꯨꯅ ꯖꯩꯒ ꯇꯧꯔꯤ ꯑꯁꯨꯝꯅ ꯇꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯤꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯑꯗꯨꯅ ꯀꯥꯁꯤꯗ ꯂꯩꯕꯗ ꯀꯔꯤꯒꯨꯝꯕꯇ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯗ ꯋꯥꯟꯁꯤꯟꯗꯨꯅ ꯅꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯉꯗꯒꯤ ꯃꯤ ꯂꯩꯕ ꯉꯝꯅꯗ꯭ꯔꯕ ꯀꯥ ꯑꯁꯦ ꯃꯤ ꯂꯩꯕ ꯌꯥꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯂꯩꯅꯤꯡꯂꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯀꯥ ꯑꯁꯤꯗ ꯂꯩꯔꯣ ꯑꯗꯨꯒ ꯅꯈꯣꯏꯒꯤꯗꯤ ꯀꯔꯤꯃꯠꯇ ꯚꯔꯥ ꯂꯧꯔꯔꯣꯏ ꯀꯥꯒꯤ ꯚꯔꯥꯁꯨ ꯂꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯤ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯈꯣꯏ ꯁ꯭ꯀꯨꯜꯁꯨ ꯆꯠꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯅ ꯑꯩꯈꯣꯏ ꯀꯥ ꯑꯁꯤꯗ ꯑꯁꯨꯃꯛ ꯂꯩꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯥꯝꯅꯥꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯝꯅꯥꯅ ꯌꯨꯝꯗꯒꯤ ꯁ꯭ꯀꯨꯜ ꯇꯟꯅ ꯆꯠꯂꯕꯗꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯍꯤꯡꯁꯨ ꯇꯧꯔꯛꯄ꯭ꯔꯥ ꯌꯦꯡꯈꯤꯁꯤ ꯑꯩꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯊꯦꯡꯅꯈꯤꯕ ꯑꯗꯨꯗꯒꯤ ꯀꯤꯕꯕꯨ ꯈꯔ ꯐꯔꯤ ꯍꯟꯗꯛꯃꯨꯛꯀ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯁꯨ ꯋꯥꯔꯤ ꯆꯞ ꯆꯥꯅ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ
ꯋꯥꯐꯝ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯁꯨ ꯍꯣꯏꯗ ꯑꯩꯁꯨ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯑꯗꯨꯗꯒꯤ ꯀꯤꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯦ ꯕꯨꯠ ꯄ꯭ꯔꯦꯠꯅ ꯇꯝꯅꯕꯁꯦ ꯑꯗꯨ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯜꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯁꯤꯟꯈ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯑꯐꯥꯎ ꯁꯥꯗꯨꯅ ꯄꯉꯥꯡ ꯉꯥꯡꯂꯨꯔꯕꯁꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯝꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯔ ꯃꯈꯩꯗꯤ ꯀꯤꯕꯒꯨꯝ ꯇꯧꯏ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯈꯤꯁꯤꯔꯥ ꯍꯥꯏꯗꯨꯅꯁꯨ ꯍꯪꯅꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯀꯗꯤ ꯌꯦꯡꯈꯤꯁꯤ ꯅꯨꯄꯤ ꯃꯆꯥ ꯊꯧꯅꯥ ꯎꯠꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯅꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯤ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥ ꯅꯨꯃꯤꯠ ꯑꯗꯣ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕꯅ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅꯒ ꯑꯃꯠꯇ ꯊꯣꯡꯗ꯭ꯔꯤ ꯆꯥꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯗꯨꯀꯥꯟꯗꯒꯤ ꯆꯠꯇꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯁꯨ ꯂꯩꯗꯨꯅ ꯊꯝꯂꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯨꯃꯤꯟꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯂꯩꯔꯛꯄꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯍꯦꯟꯖꯜꯂꯛꯂꯕ ꯐꯥꯎꯕꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯕ ꯑꯗꯨꯗ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯅ ꯈꯜꯂꯤꯕꯅ ꯉꯁꯥꯏ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯊꯋꯥꯏ ꯃꯃꯤ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯈꯣꯏꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯅꯨꯄꯤ ꯑꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯃꯁꯝ ꯃꯅꯥ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯊꯥꯗꯔꯤ ꯑꯗꯨꯒ ꯑꯉꯧꯕ ꯐꯤꯁꯨ ꯁꯦꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯝꯅꯥꯅ ꯏꯆꯦ ꯅꯍꯥꯛ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯇꯞꯅ ꯂꯩꯁꯜꯂꯛꯂꯒ ꯂꯥꯛꯂꯤ ꯅꯈꯣꯏꯗ ꯑꯩꯅ ꯀꯔꯤꯃꯠꯇ ꯑꯋꯥꯕ ꯄꯤꯔꯔꯣꯏ ꯑꯩꯅ ꯅꯈꯣꯏꯕꯨ ꯉꯔꯥꯡꯁꯦ ꯈꯔ ꯑꯣꯠ ꯅꯩꯈ꯭ꯔ ꯃꯥꯜꯂꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯁꯨ ꯆꯠꯈꯤꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯨ ꯑꯩꯁꯨ ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯅ ꯇꯥꯝꯅꯥꯗ ꯊꯝꯅꯥ ꯑꯁꯤꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯇꯥꯝꯅꯥꯅ ꯑꯁꯤꯅꯗꯤ ꯃꯤꯅ ꯉꯥꯎꯈ꯭ꯔꯤꯗꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯈꯣꯏ ꯑꯅꯤꯗ ꯑꯩꯅ ꯌꯦꯠꯈ꯭ꯔꯦ ꯑꯩꯕꯨ ꯁꯥꯎꯒꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣꯝꯗ ꯆꯠꯈꯤ ꯍꯥꯡꯁꯨ ꯍꯥꯡꯗꯕ ꯊꯣꯡ ꯑꯗꯨꯗ ꯑꯔꯪꯕ ꯃꯁꯦꯛ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯉꯥꯟꯊꯣꯔꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯣ ꯑꯔꯪꯕ ꯃꯁꯦꯛ ꯃꯉꯥꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯥ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯕꯒꯨꯝ ꯇꯧꯔꯤ ꯕꯂꯞꯄꯨꯗꯤ ꯊꯥꯟꯖꯔꯒꯁꯨ ꯉꯥꯜꯂꯕ ꯃꯉꯥꯜ ꯑꯗꯨꯗꯤ ꯃꯥꯡꯈ꯭ꯔꯤ ꯃꯇꯝ ꯑꯗꯨ ꯇꯥꯝꯅꯥꯅ ꯊꯋꯥꯏ ꯃꯤꯔꯦꯟꯅ ꯂꯩꯔꯩꯕꯥꯛꯇ ꯆꯠꯄꯁꯤ ꯑꯁꯨꯃꯥꯏꯅ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯒ ꯆꯠꯄ ꯑꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯅ ꯑꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯣ ꯇꯥꯝꯅꯥꯅ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯃꯁꯤꯗꯤ ꯑꯗꯣ ꯅꯨꯄꯤꯗꯨ ꯃꯁꯛꯇꯤ ꯐꯖꯩꯍꯦ ꯑꯗꯨꯃꯥꯏꯅꯒ ꯐꯖꯔꯗꯤ ꯑꯩꯗꯤ ꯌꯥꯔꯦ ꯍꯥꯏꯁꯤꯅꯤ ꯑꯣꯂꯤꯚꯤꯌꯥꯅ ꯕꯨꯠ ꯅꯨꯄꯤꯗꯨꯕꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯕꯥꯅꯤꯗꯣ ꯈꯤꯛ ꯈꯤꯛ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯇꯨꯝꯅꯤꯡꯂꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯨꯡꯗ ꯇꯥꯝꯅꯥ ꯑꯃꯗꯤ ꯑꯣꯂꯤꯚꯤꯌꯥꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯍꯥꯟꯅ ꯇꯝꯅꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯇꯝꯅꯈꯤꯗꯕ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯀꯥ ꯚꯔꯥ ꯂꯧꯕꯤꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯈꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯀꯥ ꯑꯗꯨꯗ ꯂꯩꯃꯤꯟꯅꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯣꯏꯈꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ